Apunba Manipur matam isay kanglup Ammik na thabungamat chupna chathagadaba Patriotic Man Observation haina mingthonba musical campaign ngasi Kangla ginong chup thangba geta Ammik ki senior artist kayana sarukyaduna Houdok-Khre lamdam asigi sangnairaba saisakpa saisakpi kayana sarukyaduna pangthokiba thoramaduda Ammik ki secretary Konthouzam Bobin na hai Laiwei krabai khoi pai pu singna thawaina pontha piduna Manipur ko balamdam asi kudo tobirambagi damak ikai khumna bu utpoina Isay nongmai gi lamda lairiba singna thoramasi pangthokpani thoramasi gi manung channa lamdamasi gi mahailoi singda koina chatuna haurakliba naha singda maraibak ningbagi wakhalon chelaknaba laibak ningba isay saktuna tahangani Manipur gi puwari da August asida thokiba thodok sing amadi thodok sing aduda aikoi gi ipai pu singna laukiba thodang sing adu ningsing bahaibasi ngasi gi mirol asigi soipadraba thodang amani Apunba Manipur ama sagana bahonabada Ammik ki ahalweraba artist singgi pautak tungina saisakpa saisakpi singna angamba thodang logani masida miyamna su sargyabiu haina mahangna pongdokhi Manipur ama oirangna bahonaba matamda Houdok-Khre ipa ipu singna aikoi gi damakta makoina thawaina pontha pibi khiduna Houdok-Khre ipa ipu singadungi khudol danga se akoina Manipur haba mingthon ama aikoina ngasi phangjari basi masibu ikai khumnajaba oina artist oijaba isei nongmai tokjaba kanglup Ammik na iramna masigi mahi loisang singda satuna aikoina mahi roi singaduda Houdok-Khre ipa ipu singaduna August tha asi yamna laibak phaba amasung yamna thamoi sokpa thani maramde August tha asida akoi gi Manipur ningkha tamgiba adungba thani amaromdana muk aikoi gi athouba kayana thawaina pontha pikhiba thani akoina ngasi phawda mayamna Patriotic Day observation tawduna lakpiri akoina piknigai matamda 13 August asi akoina Patriotic Day asi atuke matik yamna lumna khanjaba yamna puning nungsiba amadi akoina yumdang leijaba hailei phawa puraga akoina school da chatuna amadi laikai laikai da chatuna akoina athowei pai pusing mafam da haika laika tamjaba adu magi tradition adu hojikti tapna tapna mami samakpa aduna masigumba sing asibu Houdok chaboina haurakliba tungi mirol singda aikoigi ipa ipubu ningsingbagi akoigi haurapam ningsingbagi wakhalonda aikoina masigi campaign ache sathajabani Thoramaduga mari leinana saknaraba folk singer Guru Ruben Masangbana hai thabum ama chopna pangthoka doriba campaign asida ipai pu singna hinglamba punsi mahing amadi phanglamba ningtambagi mahau adu ngasigi mirol da wahanthok leina khanghanaba honabani haina mahangna pongdokhi ngsi akoina observance of Patriotic Man saina thama Patriotic wari si krino hamise thama akoya campaign tawrakni maramdi mamang ipai pu khoina hingramba life punsi freedom habdom hojik di lei manbagi adubo misigi observe dum tawdun lei dum hojik handagi akoigi Ammik khoina observe tawsi as a musician as an artist amoina Patriotic Day sa nungsibagi 1 month campaign tawni ase khangde school da naharon singda angang singda Patriotic Day si krino Patriotic habsi krino habigi paudu tamthoni ga akhoi ista ngsi gangla gi western cage da akhoi pulaga isda ki hauthok tawre habigi akhoi ista lecture ibni Amaromda campaign asi ahan boina CC Higher Secondary School da lamdamasigi maming leiraba saisakpi saisakpa kayana sarugyaduna pangthokre Thoramaduda Ammik ki President Samurai Latpam Nabasandra Sharma na hai kumja lising amaga chanipan marifudara mathoidagi ningtamba mangluraba matung ningtamba amuk hanjilaklabasu India gi phiba nungda tinduna lakli aikoi gi athoba ipai pu singna masagi I kathoktuna kalamba lamdamasing asigi mirolna nongmunongmagi thawoiraktri asigumba ahongba kaya asigi marakta aikoi gi haurakliba naha singda Maraibak ningbagi ihulladu amuk laknaba khongthang asi paikhatpani haina mahangna makhatana phongdokhi Nauna halaman sila saksaramba akoy angang singi damakta magi tamoida ida lepak ningbagi ichel du chena bagi damakta tawramba khutimase akoy ngasi amokhanna Ammik na thama chopna school college amadi club me am changdana akoy ngasi Ammik artist singa awa
loina kauthokan thabak leinaba loi kauthokan loina mak school khuding mut khoin chatla ngasi angang sing haure ba angang sing sila dung ihul do ichel do tamhana be tam ngasi nga haudok chabani kanglagi senglaba laifalmen ke nongchup thong sida ikona haudok chabani aduna lebak miam na mating pangbiu lebak miam na ikhu support tobiu am ina tawjaba khutin da apan ba pibigano ikona lebak sibakal nabagi tamakta angang sing sida lebak nimagi thamoida changna bagi tamte khoi isi sakadori bani aduna pak miam da khubo support tobiu miam khudimak na sarkar na amadi ate te deliver NGO miam da khubo support tobiu ha ngasi sing level life family si kok non jari